ngasi numida wairam phongkhiba tuan Manipuri sephongsing amasum thokiba thaudo wathoksingdagi maruoibe I pausing khonga saraga Manipur top channel gi maikedi myamna thamjagi ahanbada Singhat Kendrada boot capture tawna bo honabada asu open khara thokre ngasi numijungba matungda Singhat Kendragi polling station number 60/10 empty geltamda BJP gi worker P Tonthang ko bamana boot capture tawna bo honarakpadigi Kuki People's Alliance ki merep Selun Thangi worker singa akan mamong muknarakpadigi asu open thoki hari Kangpokpi district ki manung sanba 51 saitu kendra gi boot number 46 ngasi ayuk pung mapan henbara Congress party ki candidate lamting thang haukif masama masu maki worker kharana polling booth manung da sangduna EVM machine polling equipment sing thugai bidana tana security personnel sing na khut thaduna tamthina asu open nanghan khiba thaudo du yaning da ba phongdo pogaloina ma ki mathak BJP Manipur Pradesh na CEO Manipur wakat ama thangai khraidi pau sin hai hiramasi ki matang na BJP gi case Babananda L Deven Tongbram Tej Kumar na khuyek pidrunga si chief electoral officer Manipur wakat chirol ama pisin khre loina na pisin ki wakat chirol aduga loina na Congress ki mireb lamting thang haukifna EVM machine singba thugai bi video footage sing photograph sing amadi thaudo dura asu apan nanglaba official gi photo sing su loina khi hari amaram nangasi new kaithil manbi gi polling station amada BJP gi kangbuna boot capture tawnaba honaba gi thaudo ama thokre thaudo du control tawnaba honaba polling booth adubu ngak seliba security personnel singna bank fire tawduna makhatana irang thokadaba du laksin kre hain supalakli atopa paw manamo BJP na sit kuntra dagi tadana mai pakani BJP na amuk lengak pairaklabadi Chief Minister ge pharmacy atopa mada lanthokani haibigi thajaba leite Chief Minister taragani thoi suba Manipur Legislative Assembly election asigi ngasi ahan matangkaki oina Assembly constituency kuntra gani pan mirep chamaga humdraga humdoina lamba tawnuduna ngasi ayuk pung 3 tagi yamna ingna singna bot thadana khre Nungtil pung ohum forward sada 67.22 gi sangna bot thanaki BJP na sit kuntra dagi tadana mai pakani mathangi tamna BJP na amuk hana lengak pairaklabadi Chief Minister gi pharmacy atopa mada lanthokani haibgi thajab leite hainasu Chief Minister en berena ngasi makna bot thadaruraba matungda pawmi singa unaba matamda phongdokre amaramda lamphelde leiba Chief Election Officer CEO Nungtul Punghum Phawbagi manungda Manipur gi control room da thadorakpa report amagi matungina bot thadabagi sang si Imphal East District ki oina sada humfuga manga point marfuga mathoi Imphal West District ki oina sada 70.21 Bishnupur District ki oina sada 65.35 Churachandpur District ki oina sada 61.35 amasum Kangpokpi District ki oina sada 76.74 oiki haidi ngasi pung 3:10 taba do waida Manipur gi governor Laganesan Chief Minister and Beren Speaker Y Kemsana singna masa gi polling station singda bot hadana ki haina sapung dorakli makha satharak poina to pawna minor accident khara thokpa natana polling station listing amaga satre ka kunga mathoida santi oina mikal pangthoki CEO ngasi assembly constituency kuntraga nipana pangthokliba ahan matanga ki bot thadaba sina numijungba fawbada hingsa gi thawdok masa khara khak thokpa natana apunba polling station listing amaga satre ka kunga mathoina santi leina miyamna bot thadana ki haina chief electoral officer Rajesh Agawal na phongdokre wapam silampel pataleba CEO Manipur office CEO masamaka pawmi khara ga unaba matamna phongdokibini CEO na hai Saitu Assembly constituency ki manung sanba new kaithil manbi gi polling station amada tuan political party ki candidate ani gi supporters singi marakta ungkhatna ba thokpada EVM thugai bi yauna thoningdaba thaudo khara thokre thokiba thaudo duna maram moiraga bot makhatana thadakhigadra natragana repol tawgadra haibigi matangna kupni yingsili constituency asigi mari leinaba district election officer amasum SP dagi thaudo odugi matangna marik sumber report pikhalangnaba khanganba leikre makhoidagi report fanglaba matungda makhatana kari khongthang lakhotgadagi haibadu lepkani haiki CEO na phongdokibda ngasi numijungba matung fawbada assembly constituency kuntraga nipan gi polling station lising amaga satre ka kunga mathugi manungda polling lising amaga satre rom da yamna ingna tapna bot hadanari loina hauzik lairiba bot hadabagi sang asisu tapna wong khalakli haina CEO na makhatana su phongdokhi
makha sathrak poina to papaw mana kihan bagi thabak satharam babu condemn tokre Technopol district ki masi sub division konba ke tuinem khulda police amadi fizam setpu khulai matik sana paiba kharana ngarang ehing nongyaida sangsilaktuna aki akhang nangan bagi thawdo du bu akan mamong na condemn tawi haina napuya yinglam ke tuinem gi secretary tantanga tungdarna pawmising phongdokre Napuya yinglam haiba maira paibilubasina sinduna village authority gi treasurer oiba dang sawa metha yauna imphal gi manipur press club ta pangthokiba pawi mi pamamada tentanga tungdarna pawmisina phongdokibadi khulgi authority da khangalamba leitana yumgi thong kaukhai miyamda akia khang nanghalambasi khulgi miyamna taraina lawde Mikhal gamari lain apa man ba thawdo si khul si da makha tana thu an bigano asiguma pamda ba thawdo si makha tana thorol labadi khul gi miyam ga kusam naraga akan ba khongjang changsilakani hainasu tantanga tungdarna pawmising da phongdokhi atopa pawmana hayeng union home minister imphal da lakadori ani suba tangkaki oina mars manga da pangthokodori ba taragani thoi suba Assembly election asida BJP gi mirep singna yamna sauna mai pakna bagi damakta hayeng Union Home Minister Amit Shah Manipur da laktuna board khom lagadori Union Home Minister Amit Shah hayeng numit jungba pung baro taba matamna khanaba plane amada Imphal gi Bir Tikendra International Airport thunglagani masigi matungna nungthul pung amuta amatabada hairo kendra satuna kendra sida BJP gi mirep oiriba Dr. T.S. Syam Radesh Syam gi Mikhal gamari lenana pangthokpa mifamna saruk yaduna BJP gi board khom gadori Amaromdana masa mathanta nungmai kapsinduna sijakre Ferzol district ki polling station 55 by 37 da election gi duty taba Nipan Subu Manipur Rifles Battalion da halbidar oin leiba miyoi asi ngarang nongyai matung pung baroga minute ni furom taba matamna masa gi service rifle na mathanta ma ki ko ki sarukta kapsinduna sijakre hari press ta phoma pawgi matung ina dilai khidraba Nipan Subu MR gi halbidar asi gi maming Naurem Ibo Sobu singa kawi kaksing labung paring da gini sohari makha satharak poina to papawmna wangjing tentha kendra ra thoki bi hingsa gi thawdo du gi mayukta tentha mathak laikai waiting set miyamna khongjang sangsinkre wangjing tentha kendra gi manung sana leiba tentha ra ngarang numidang pung tare lom tabada sakhangdaba singna BJP gi worker ama amasung Congress gi worker ani da thangna yanduna tamthina furamle hairi thawdo du bu Congress gi worker singna tawrambani haina BJP worker singna moral sirakpi gi mayukta miyamna ngasi ayuk tentha mathak laikai waiting set ta khongjang sangsinkre paw sina hai sakhangdaba singna furambadagi soklaba singa dudi tentha torban gi BJP gi polling president weriba Yendrembam Tomba masagi mayumda Congress ki phiral yungduna leiriba Congress ki worker Sorokhabam Raje namasum Sorokhabam Someni soklaba singarang khutakta district hospital Thawal pukhatuna laikanakre thawdo du bu yaningdaba phongdoktuna khongjang adura saruk yakhiba tentha mathak laikai mahila Congress committee ki secretary Songtham Sasirani na phongdokibada yamna leibak thiba thawdo si Congress ki workers sing na tawrambani haina yumpham yaudaba aranbu wafam ka social media ra sandoktuna kanaguma khara rajniti gi khudong chaba lawduna Congress pu lana uhana bo honna rakribasi yamna leibak thibani Congress party di dharmada misang mikhai naidaba santi pamjaba party ni thawdo si BJP gi workers sing na makoi mikhalda mai thiragani khangmadigi miyam gi minungsi fangnaba BJP workers sing na sathabu oigani haibigi singnaba lei haidi matam kharagi mamang su BJP bu nungsijaba tentha da leibi hanubi amagi mayumdasu hand grenade thamjilamagi thawduk laikiba adusu hena singnaba phawale asiguma BJP gi workers singi mathong huktaba thawong singbu Congress party na yamna kana yaningdi haina Sasirani na makhatana su phongdokhi makha satharak poina atopa pawmana Congress ki mirep Sarachandra na hangang kendra gi polling station kharada ma ki polling agent BJP na phaman khre haina sandokli bisi yumpham yaudabani S Rajen ngasi pangthokli be assembly election asida hangang kendra da Congress ki mirep oiriba P Sarachandra Singhana kendra si ki manungda leiba polling station kharada Congress ki polling agent sing BJP ki workers na kien khanganduna phamhandre haina electronic media channel kharada lana sandokli basi yumpham yaudabani haina kendra sida BJP gi candidate oiriba N Biren gi election agent oiriba Salam Rajena social media ra thadurako gorol amana singdorakli gorol asina makhatana hairibadi hangang kendra da ngasi pangthokliba mikhal asida BJP gi workers singna INC gi polling agent sing phamandre tanthu I haina
INC की मेरे पी सरचंद्र हाइरिबसी लेबक थीबनी कांग्रेस की पोलिंग फमंद्रे हाइरिबा पोलिंग स्टेशन 2/1 2/2 2/11 असिदा कांग्रेस की पोलिंग एजेंट लेत्रबदु पोलिंग एजेंट ओइबिनबा लेतबना फमदबो ओइरमगनी हिरामसिगी मतंगना कांग्रेस की मेरे पी सरचंद्र सिंहाना मथकता पनक्रिबा पोलिंग स्टेशन सिंग असिदा लाक्तुना प्रिसाइडिंग ऑफिसर ओइरिबसिंगदा कियाना खंगनबगी थबक सथबदा नतना मतम सांगना मियामना बोट थादबा फंगनदबा हाइबसी यामना लानबनी माना बीजेपी की वर्कर सिंगना कांग्रेस की पोलिंग एजेंट सिंग फमंद्रे हाइना संदोकलिबसी मियामदा लान ओहनमनी माना फोंदोखिबु वाफम से युमफम यावदबा ngaktani hainasu फोंदोखि makha sathrakpoina to papaumna dragna paktakna manghalakadabadagi kannanaba politics sanglakpani brinda कांग्रेस न सही तरागा मंगा थंगना लेंगाक पैरक्लबा बीजेपी न ममांगी ताम अमदा स्टेट असिदा लेंगाक पैरक्तुना मियामगी याइफनबा थबक तौबगी मुहत्ता तुंगी मिरोल ओइगदोरिबा नाहा सिंह अमदी अहल सिंगदा पाक्तकना मयाई काबुद्रक अमदी सिंजा की पोलम सिंह ललोन इतिक तौदुना सेंदोंग फंगना बहोनरगलिबसी सही खरगी मतुंगदा मणिपुर की मिया मुखरगनी खंदुना खरद ओइरबसु कन्म ngamnaba politics ta sanglakpani haina ye school assembly constituency की JDU की मिरेब थौनाउजम बृंदाना फोंदोखरे पोलिंग स्टेशन 14/44 समास्ती गर्ल्स हाई स्कूल बोट थादनबा मतुंगदा पाउमी सिंगदा हाई ममांगदा पानखिबा लेंगाक सिंगना यावखिबा मियोइसिंगदा मियामगी याइफनबा मदी इरैबाकीदम अफबा थबक तौबगी मुहत्ता मसा मसागी काननबा थबक थौरमदा माय ओनखिबा मरमना ngasidi स्टेट असिदा ड्रगकी असौबा काइथेल अमा सगले काइथेल असिना मरम ओइदुना लमदम असिगी नहा अमदी अहलसिंगदा मयाई काबा चिंजाक पिजदुना बोट बैंक सगतपा अमदी पावर पाइनबा होनरकपना सही खरगी मतुंगदा येलौमी सिंग मुतखिगद्रा हाइना मसागी कानबा थदोक्तुना गवर्नमेंट जॉबतगी वॉलंटरी रिटायरमेंट लौदुना पॉलिटिक्स ता संगलकपनी हाइनसु पाउसना फोंदोखि मखा सथरकपोइना तो पावमना 21 नौरिया असेंबली केंद्र की 21/45 ता इरांग थोखरे ngasi pangthokiba taraganithoi suba manipur legislative assembly mikhal gamari leinana 21 नौरिया फखंग लाख असेंबली कंस्टिट्युएंसी की मनुंग चनबा 21/45 हियांग थांगबा मुस्लिम खुंदा प्रिसाइडिंग ऑफिसर ओइना थौपुरीबा मदि रिटर्निंग ऑफिसर सिंगना बोट थादबा संगलकपा मियामदा मखोगी तोवान आइडेंटिटी कार्ड सिंग चेक तौबुग लोइनेना वोटर की इपिकता यावरिबा फोटोगा बोट थादबा संगलकलिबा मियैदुगा मानदे हैना बोट थादबा संगंदबदगी इरांग अमा थोखरे हाइरि लोइसलकपोइना मरुइबा पावमो अहानबा तंगक की एसी 39 संति ओइना सादा 112 की मथक्ता बोट थादनखरे मफम खरदा ईवीएम थुगाइबा बुट कैप्चर तौनब होनरकपा यावना इरांग खरा थोखि तरागनिथoi सुबा मणिपुर विधान सभा की मिखल 2022 की अहानबा तंगक की असेंबली कंस्टिट्युएंसी 39 बोट थादनखरे पुन मेरेप सामगा 112 की मराइबक लेपकदब मणिपुर विधान सभा मिखल असि अयुक पुंग 3 तगी नुंथिल पुंग 3 फाव थादनखि अदुबो पोलिंग स्टेशन खरादा ईवीएम मशीन यादबा यावना मरम ओइरगा खरा थेंगना थादनबा यावनखि मसिना मरम ओइरगा नुंथिल पुंग 3 की मतुंग फाव बोट थादनखि मिखल असिदा माफम खरादा पामदबा थौदोक थोकपना तना शांति ओइना बोट थादनखि सिंगाट केंद्र की 40/10 दा बीजेपी की वॉकर पी थोनथांग कौबमना बुट कैप्चर तौनब होनरकपदगी कुकी ग्रुप अमगी वॉकर सिंगा खुद थोकनबदगी आसो अपनंगरे अमरमदा ngasi ayuk pung 13:30 rom tabada न्यू कैथल मानबी पोलिंग स्टेशन आईएनसी की वर्कर्स सिंग बीजेपी की वर्कर्स सिंग बुट कैप्चर तौनब होनरकपदगी मफम अदुदा लेबा सिक्योरिटी पर्सनल सिंग ब्लैंक फायर तौबदगी साउन इरांग थोखरे अमरमदा कायराव केंद्र एनपीपी की कैंडिडेट एन बाबोइना माकी सिक्योरिटी सिंग लोइनेना फुनाल मरिंग खुंदा इलेक्शन ग मरी लेनना यिंगसिनबा लाकपदा खुंजा सिंग मरकता मुक्नरकपदगी माकी गार्ड सिंगना ब्लैंक फायर तौबदगी खुंजा सिंगना मांगना सिक्योरिटीना तोंगलाकपा जिप्सी NL01H3699 सी थुगाइबग लोइनेना मथक मखा ओलंखि कांगपोकपी डिस्ट्रिक्ट की मनुंग चनबा 51 साइटू एसी की पोलिंग नंबर 46 दा कांग्रेस पार्टी की वर्कर सिंगना ईवीएम मशीन थुगाइना होनरकपदगी सिक्योरिटी पर्सनल सिंगना कंट्रोल तौनब होनखि अमरमदा कायराव केंद्र की 632 फुनाल मरिंग प्राइमरी स्कूल दा मसक खंगदबा मियोय खरना ईवीएम मशीन अकायतोय थोलकपदगी इरांग थोखरे पुलिस ना एफआईआर अमा लखोखरे पोलिंग स्टेशन 3657 तिपाय मुक्की सेनबोन पोलिंग स्टेशन सिक्योरिटी की मथौ तौबा कक्सिंगदगी आईआरबी की हल्बीदार एन एबो सोबो कोबा माकी सर्विस ना गन कापसिन जबदगी लेखिद्रे माकपु हेलीकॉप्टर जिरिबम मोक्तो पुरखरे हारि
ngasi pangthokiba kendra 39 gi mikal asida nungthil pung 3 faubra sada 72 gi mathakta miyamna vote thadakhi hainisu pausna palakli atopa pawmanamo ke tuinem khuna police personnel yauna sakhangdabasingna thongnau thugairamle ngara nungalamdai pung 3 lom tabada tengnopal district ki masi block ki manungsanba ke tuinem khunda police ni haijabasinga masakhangdabasinga khunda sangduna miyoi khragi ming panduna kuithi thiram hairi loinana yum kya sangduna thong kaukhairam le sohari thawong sida senari bising thigat piduna action lokat piu haina ke tuinem napuya yinglam gi secretary tontanga tungdana press club ta pawmising unabra phongdokhi khungi authority na ayaba yauduna sanglaktuna satharamba thawong sina kunja sing aso open yaurabadi ke tuinem napiya yingnam na tumina yengduna lairoi sohaki atopa pawmanamo rojit ki mut sinduna ma ki loinabi arunana companion board pikre taragani thoi suba Manipur Legislative Assembly election na Khetrigao Kendra ZDU gi mire oiriba wahengbam Rojit Ilis Bulletpu Mikhal Gamari Lainana Masakhangdaba Miyoenina Nomoina Kaplambadagi Ras Midisty da Housik Layengduna Laibana Maram Oiraga Rojit ki mot sinduna ma ki loinabi wahengbam Arunana companion Paul Oina Pikre Press na phangwa pawd wahengbam Rojit Ras Midisty gi ICU digi tholaktuna treatment sathari ngase ayuk pung 8 khara helakwa matamda wahengbam Arunana Impal East ki top Nauria Gram Panchayat for polling station both thadakhi amaramda Rojit pu nungmaina kaplambadagi thawdo adubu ZDU Thawbal District Committee na pena ba phongdorakpaga loinana senari ba miyoi singa thuba matamda puthu amadi mak pu nungmaina kaplambadagi senari bisingna karigidamak kaplibano haibdu singdorakadabani hainasu phongdokhi hairi Loisilakpoina tentakpa pawmana Ukraine angang taraga mari yauna sahumga yangkhaige ni sire angang sangwaga taraga turuk yauna lisingamaga satruka marfu sole sohari Russia na Ukraine hauji sathariba attack sida angang taraga mari yauna sahumga yangkhaige ni sire angang sangwaga taraga turuk yauna lisingamaga satruka marfu sole Russia na makhoigi lanmising na Ukraine gi side khudingmaktigi attack tawna bo hukum tawkhre haujiksu Ukraine gi capital da Russia na Missile amadi lanmi sisinaduna attack satharakpada building kaya sauna amang ata thokpada natana miyoi kya siramba yai hainasu panari amasum oirakliba phiba masiga mari lainana United Nation gi khwaidigi sawba group ani General Council amadi Security Council gi tungan ba meeting pangthoktuna Ukraine gi matangda khanakre hari amaramda Bharat ko inasu Prime Minister Narendra Modi na share lauduna awangma thaki meeting pangthoktuna Ukraine gi matangda khanakre hari loinana Ukraine da lariba Bharat masasing Ganga operation da flight ahumna ayamba khondorakre hainasu pausna makhatana su phongdorakli Lushilakpoina ngasi state si goiriba COVID-19 update myamna tentakna thamjaramge ngasi goiriba positivity rate si 2.8% khakni aduga miyoi punna kunga manga nauna COVID-19 na positive oiraga miyoi amana positive oiba lekhidre ngasi positive oikraba miyoi kunga manga si Bisnupur dagi miyoi ani Chuchampur dagi miyoi ama Impal East dagi miyoi 8 Impal West dagi miyoi manga None dagi miyoi 3 Senapati dagi miyoi ani Tamenglong dagi miyoi ama Tengnopal dagi miyoi ani Thawbal amsung Ukul dagi miyoi amamamni Miyoi punna samapan ga supnagi marina nauna COVID test tawkhi Impal East dagi miyoi amana COVID-19 positive oiba lekhidre haina su claim tawri adu haujigoina de myam matang sa lusinjarage masum pathoksa bida soikiba lankiba kaya yaros myam ngakpigani duga matam gi oiba maroi bi paw sung su myam da lepleitan update pijarake and thank you